ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯑꯗꯣ ꯉꯁꯤꯗꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯐꯤ ꯐꯧꯕꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤ Nida Production. Good morning everyone. ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯍꯟꯗꯛꯁꯦ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯏ ꯅꯠꯇ꯭ꯔꯥ ꯍꯨꯃꯥꯡꯅꯕꯤ ꯀꯥꯡꯉꯦ ꯅꯨꯡꯁꯥ ꯁꯥꯃꯟꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯐꯤ ꯐꯧꯕꯗ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯐꯤꯁꯦ ꯈꯔ ꯁꯨꯔꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯁꯥꯕ ꯀꯧꯕꯅꯤꯅꯅꯦꯀꯣ ꯁꯨꯕꯗꯤ ꯃꯌꯥꯝ ꯁꯨꯅꯤꯡꯉꯦꯕ ꯁꯨꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏ ꯋꯥꯕꯗꯨꯒ ꯁꯨꯗ꯭ꯔꯦ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯕꯅꯦ ꯊꯕꯛꯁꯨ ꯌꯥꯝ ꯁꯨꯅꯤꯡꯗꯦꯕ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯌꯨꯛꯇꯩ ꯀꯥꯞꯀꯦ ꯍꯥꯏꯅ ꯑꯗꯣ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯑꯌꯨꯛꯇꯤ ꯃꯣꯔꯅꯤꯡ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦ ꯀꯥꯞꯀꯦ ꯇꯧꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯀꯩꯀꯩ ꯊꯕꯛ ꯃꯌꯥꯝꯁꯨ ꯈꯪꯉꯤꯅꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤꯒꯤꯗꯤ ꯐꯖꯅ ꯊꯕꯛ ꯀꯜꯂꯤꯅ ꯑꯗꯣ ꯄꯨꯡ 10ꯒ ꯇꯥꯗꯤ ꯇꯧꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯁꯨꯔꯒ ꯀꯥꯈꯠꯂꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯤ ꯁꯨꯕꯗꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯃꯊꯪ ꯇꯥꯕ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦꯕ ꯑꯗꯨꯏꯁꯨ ꯀꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯈꯔ ꯁꯪꯕ ꯃꯇꯝꯗ ꯑꯗꯨ ꯌꯦꯡꯁꯤ ꯃꯊꯪ ꯀꯩꯀꯩ ꯇꯧꯕ ꯑꯩ ꯐꯤ ꯐꯧꯈꯤꯒꯦ ꯍꯧꯖꯤꯛ ꯐꯤꯁꯦ ꯐꯧꯕ ꯑꯣꯈꯥ ꯀꯣꯏꯁꯜꯂꯦ ꯑꯉꯥꯡ ꯑꯃꯁꯨ ꯑꯗꯨꯝ ꯁꯤꯒ ꯂꯩꯔꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅ ꯀ꯭ꯂꯤꯞꯁꯦ ꯃꯣꯝ ꯐꯥꯖꯤꯟꯗꯗꯤ ꯌꯥꯗꯦꯕ ꯀ꯭ꯂꯤꯞ ꯐꯥꯖꯤꯟꯒꯦ ꯄꯥꯏꯊꯣꯛꯑꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯖꯦꯛꯄ ꯇꯣꯛꯇꯦ ꯁꯤꯗ ꯂꯩꯔꯦ ꯗꯤꯖꯥꯏꯟ ꯑꯃꯃꯝ ꯅꯣꯡꯃꯒꯤ ꯈꯨꯠꯁꯥꯝꯅꯤ ꯅꯨꯡꯁꯥꯁꯦ ꯕꯪ ꯂꯥꯎꯔꯦ ꯁꯤ ꯃꯤꯍꯨꯟꯒ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯅꯨꯡꯁꯥ ꯁꯥꯕꯗꯨꯒ ꯋꯥꯕꯅ ꯑꯣꯏꯔꯦꯕ ꯁꯤ ꯍꯩꯅꯧꯁꯦ ꯆꯥꯔꯒꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯕ ꯁꯤ ꯍꯩꯅꯧꯁꯦ ꯍꯥꯟꯅ ꯆꯥꯏꯒꯦ ꯁꯤ ꯍꯥꯟꯅ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯒꯦ ꯊꯤꯒꯦ ꯃꯆꯪ ꯐꯖꯕꯅꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯁꯦ ꯍꯩꯅꯧꯁꯦ ꯆꯥꯈꯤꯒꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯑꯩ ꯅꯥꯛꯇ ꯐꯝꯃꯤꯌꯦꯕꯀꯣ ꯁꯥꯎꯠ ꯏꯟꯗꯤꯌꯥꯟ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯣ ꯅꯨꯄꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯑꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯥꯎꯠ ꯏꯟꯗꯤꯌꯥꯟ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯁꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯩꯅꯧ ꯆꯥꯃꯤꯟꯅꯔꯤꯃꯦꯕ ꯀꯔꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯁꯤꯗꯤ ꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯂꯨ ꯕꯗꯥ ꯀꯣꯕꯤꯒꯁꯨ ꯂꯣꯏꯔꯦ ꯑꯃꯨꯛꯇ चनिंग में इंजांग ना पिजाओ देसीगा रुको रुको मैं आती हूँ इंजांग ना पिजोन भाई कितना है ये 20 रुपए 20 रुपया हाँ। और धनिया नहीं है ना हाँ बहुत ज़्यादा हो गया कितना होना 10 का हाँ 10 का आपका कितना होना था उतना देता ठीक है चेंग ग्रुप नहीं से मैं चेंग ग्रुप से और जुम जा दो और ये 20 रुपए ये भी 10 का दे दो है ये दूसरा है क्या हाँ ये दंट है ये दो दंट नहीं है ओके कहीं ना होंगे सी ना ठीक है वो दे देना छुट्टा होगा हाँ बस इतना हाँ चेंग ग्रुप से जम बजे अब का चेंग ग्रुप से जुम जाएंगे ये फटीकोम सी ना तो चेंग ग्रुप का फटीकोम का अतई बनादो करी कई मैम हजिक मखादा अखोगी जोन मलामदो चेंग ग्रुप अददी मखल मखल की मना ngатनेबको अदो अइदी खंगदबा गौबनीना मदुसिंगदो लौद्रे अदो हजि अइना लौरिसे चेंग ग्रुप का अदुगा द केनोगा फटिकोमनेबको फटिकोम जे अइना लुपा 10 की हौरिसि जामयाबा जामना अदुगा चेंग ग्रुप ना लुपा 10 गिनेबा चि मपुना चौबसिगा सिका होङयाबको अदो गसिगी बारगी हिंजांग से अब चमथोंग तोरनी अदे खतंग इरोबनेबा आलू इरोंबा अदो ngasiगी मथे बारगी द एक से मथंग जी कनो से चेंग ग्रुप से मंदोगे थोंगना तौरगे थोड़ी थोड़ी मको जो यांगो
ꯑꯩꯅ ꯂꯧꯔꯤꯁꯦ ꯑꯆꯧꯕꯤꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯃꯆꯥ ꯅꯠꯇ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯀꯧꯕꯅꯤꯅꯦ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯆꯦꯡꯒ꯭ꯔꯨꯞꯁꯦ ꯃꯆꯥ ꯅꯠꯇ ꯃꯥꯜꯂꯦ ꯑꯆꯧꯕ ꯅꯠꯇ ꯃꯥꯜꯂꯦ ꯆꯥꯎꯕꯗꯣ ꯃꯣꯏꯁꯤ ꯄꯤꯛꯏꯉꯩꯗ ꯐꯨꯛꯇꯣꯛꯄꯅꯦ ꯐꯨꯛꯇꯣꯛꯅ ꯄꯨꯔꯛꯄ ꯃꯥꯜꯂꯦꯕ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯄꯣꯠꯇꯤ ꯐꯖꯅ ꯊꯣꯛꯑꯦ ꯁꯤꯁꯦ ꯀꯨꯏꯔꯦ ꯆꯨꯝꯊꯣꯡꯒ ꯆꯥꯗꯕ ꯉꯁꯤꯗꯤ ꯆꯥꯗꯣꯔꯦ ꯄꯥꯝꯕꯤ ꯑꯆꯧꯕꯗꯒꯤ ꯐꯣꯏꯗꯣꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯁꯦ ꯍꯋꯥꯏꯗꯒ ꯍꯥꯞꯄꯒ ꯍꯥꯎꯅꯤ ꯑꯗꯨꯁꯨꯅꯦ ꯖꯥꯝ ꯌꯥꯝꯕ ꯖꯥꯝꯅꯀꯣ ꯑꯗꯨꯅ ꯑꯗꯨ ꯍꯧꯖꯤꯛ ꯊꯣꯡꯕꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯍꯦꯟꯕꯁꯦ ꯈꯔꯁꯨ ꯆꯥꯃꯟꯈꯔꯦ ꯍꯥꯏꯅ ꯈꯔ ꯈꯥꯏꯗꯣꯛꯅꯦꯕ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯗꯣꯔꯕꯅꯤ ꯆꯦꯡꯒ꯭ꯔꯨꯞ ꯆꯨꯝꯊꯣꯡ ꯇꯧꯕ ꯍꯧꯔꯒꯦ ꯆꯦꯡꯒ꯭ꯔꯨꯞꯁꯤꯒ ꯂꯩꯔꯦ ज़्यादा ना देखो मैं हजी कहीं तौर बारह की चाक थोंब लोरे अदो अगी मथेन चिंजे सिदा लेरेसे सिगी बारह की चाक होरे चमथोंग दई जेरुम फिंगर अदि बोरा खरा हौरे बीटरूट खरा मचीदा चिकनाबा जावरे याम फाबा पोत नुसा साबजे जे साबजे मार em haure मैं वीडियो से चाने के लोशन तौरगे अगर कन्बना मपान थोगा वीडियो खर नंब जा खर नंगे खलमेको अद नुसा साबनी थोटे हूँ चाने वीडियो से थमनब तौरगे मैम अद मैम वीडियो मैम सब्सक्राइब तौर लाइक तौर शेयर तौर अद वीडियो से थमनब तौरगे मैम नेक्स्ट वीडियो अमुक पूर्ण लाकेबा।